ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯂꯦꯞꯄ ꯅꯥꯏꯗꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 13 ꯃꯥꯂꯦꯝꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯅꯨꯃꯤꯠ ꯍꯥꯏꯗꯨꯅ ꯈꯪꯅꯔꯤꯕ ꯆꯤꯜꯗ꯭ꯔꯦꯟ ꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 10 ꯐꯥꯎꯕꯁꯤꯗ ꯆꯌꯣꯜ ꯑꯃ ꯁꯦꯝꯖꯔꯦ ꯍꯥꯏꯔꯒ ꯆꯌꯣꯜ ꯑꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤꯒꯤ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯉꯁꯤ ꯃꯥꯂꯦꯝꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 14ꯅ ꯂꯥꯛꯄ ꯃꯇꯝꯗ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯊꯥꯕꯤꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒꯤ ꯂꯩꯕꯤꯔꯤꯕ ꯑꯉꯥꯡꯁꯤꯡ ꯈꯨꯗꯤꯡꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯄꯤ ꯆꯤꯜꯗ꯭ꯔꯦꯟ ꯗꯦ ꯍꯥꯏꯕ ꯋꯤꯁ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯋꯤꯁ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯉꯁꯤꯒꯤ ꯆꯤꯜꯗ꯭ꯔꯦꯟ ꯗꯦ ꯑꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ COVID-19ꯅ ꯐꯥꯔꯁꯠ ꯋꯦꯕ ꯁꯦꯀꯦꯟ ꯋꯦꯕ ꯑꯅꯤꯁꯤꯅ ꯃꯃꯥꯡ ꯆꯍꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯨꯔꯕ ꯑꯃꯗꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯐꯪꯉꯨꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯈꯨꯗꯤꯡꯃꯛ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛ ꯆꯤꯜꯗ꯭ꯔꯦꯟ ꯗꯦ ꯑꯁꯤꯒꯤ ꯃꯇꯨꯡ ꯑꯁꯤꯗꯒꯤꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ ꯑꯁꯤꯗ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯖꯅ ꯇꯝꯕ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯊꯝꯖꯒꯗꯧꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯔꯒꯦ ꯉꯁꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 13ꯗꯒꯤꯅ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 10 ꯐꯥꯎꯕ ꯒꯤ ꯑꯣꯏꯕ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤ ꯃꯍꯧꯁꯥꯒꯨꯝꯅ ꯑꯗꯨꯃꯛ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯊꯝꯖꯕꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨꯃꯛ ꯊꯝꯖꯒꯦ ꯑꯗꯨ ꯉꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗꯗꯤ ꯇꯥꯡ 13ꯗꯒꯤꯅ ꯇꯥꯡ 16 ꯐꯥꯎꯕꯒꯤ ꯑꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯇꯥꯡ 18ꯗꯒꯤꯅ ꯇꯥꯡ 10 ꯐꯥꯎꯕꯒꯤ ꯑꯃꯒ ꯑꯃꯨꯛ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯃꯍꯩ ꯃꯁꯤꯡꯒꯤ ꯐꯤꯕꯝ ꯑꯗꯨꯒ ꯆꯌꯣꯜ ꯑꯁꯤꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯀꯔꯤ ꯀꯔꯤ ꯐꯣꯜ ꯂꯩꯔꯤ ꯍꯥꯏꯕꯗꯨꯁꯨ ꯈꯨꯗꯣꯜ ꯇꯝꯖꯔꯝꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯦꯁ ꯔꯥꯁꯤꯐꯣꯜꯗꯒꯤ ꯍꯧꯖꯔꯒ ꯑꯔꯣꯏꯕꯗ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜ ꯂꯧꯈꯠꯆꯔꯒ ꯂꯣꯏꯁꯤꯟꯖꯕꯒꯤ ꯇꯥꯡꯀꯛꯇꯨꯅꯤ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯊꯝꯖꯒꯗꯧꯔꯤꯕꯁꯤ ꯑꯗꯨꯗꯤ ꯆꯌꯣꯜꯁꯤꯗ ꯑꯩꯈꯣꯏ ꯃꯦꯁ ꯔꯥꯁꯤꯐꯣꯜꯗ ꯀꯔꯤ ꯀꯔꯤ ꯐꯣꯜ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯑꯩ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕ ꯍꯧꯖꯔꯒꯦ ꯃꯦꯁ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 13ꯗꯒꯤꯅ ꯇꯥꯡ 16 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯦ ꯌꯥꯝꯅ ꯌꯥꯝꯒꯅꯤ ꯑꯗꯨꯒ ꯁꯦꯜ ꯃꯈꯣꯡꯁꯨ ꯄꯥꯟꯒꯅꯤ ꯋꯥꯈꯜ ꯆꯔꯥꯡꯅꯒꯅꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯑꯗꯨꯒ ꯃꯄꯨꯡ ꯐꯥꯕ ꯏꯉꯝ ꯉꯝꯗꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯆꯥꯟꯕꯤꯒꯅꯤ ꯄꯟꯗꯨꯅ ꯂꯩꯈꯤꯕ ꯁꯦꯜꯁꯨ ꯐꯪꯒꯅꯤ ꯃꯔꯤ ꯃꯇꯥꯒꯤ ꯎꯄꯥꯏꯁꯨ ꯇꯧꯒꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 18ꯗꯒꯤꯅ ꯇꯥꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗꯅ ꯂꯝꯗ ꯆꯠꯄꯗꯤ ꯊꯣꯏꯅ ꯀꯥꯏꯔꯣꯏ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤꯗꯤ ꯈꯔ ꯊꯥꯡꯒꯅꯤ ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯄꯥꯎ ꯐꯥꯎꯗꯣꯛꯅꯒꯅꯤ ꯃꯊꯪꯁꯤꯗꯤ ꯕ꯭ꯔꯤꯖ ꯔꯥꯁꯤꯐꯣꯜ ꯂꯧꯈꯠꯆꯒꯦ ꯕ꯭ꯔꯤꯖ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅꯁꯨ ꯇꯥꯡ 13ꯗꯒꯤꯅ ꯇꯥꯡ 16 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯂꯝꯗ ꯈꯔ ꯆꯠꯀꯅꯤ ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ ꯑꯗꯨꯒ ꯙꯔꯃꯒꯤ ꯀꯔꯃꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯕ ꯃꯇꯝ ꯑꯣꯏ ꯁꯥ ꯌꯦꯟꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯁꯦꯜ ꯃꯥꯡꯉꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯅꯤꯡꯕ ꯊꯨꯡꯉꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 18ꯗꯒꯤꯅ ꯇꯥꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯉꯝꯒꯅꯤ ꯂꯥꯏꯔꯤꯛ ꯏꯕ ꯑꯅꯧꯕ ꯈꯣꯝꯖꯤꯟꯕ ꯇꯨꯡꯒꯤ ꯄ꯭ꯂꯥꯟ ꯇꯧꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯇꯧꯒꯅꯤ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯑꯗꯨꯃꯛ ꯆꯠꯊꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯑꯍꯨꯝꯁꯨꯕꯁꯤꯗꯤ ꯃꯤꯊꯨꯟ ꯔꯥꯁꯤꯐꯣꯜ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯃꯤꯊꯨꯟ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 13ꯗꯒꯤꯅ ꯇꯥꯡ 16 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯂꯤ ꯑꯅꯧꯕ ꯃꯔꯨꯞ ꯎꯅꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ ꯃꯤꯅ ꯆꯥꯜꯂꯤ ꯋꯥꯅꯣꯝꯕ ꯋꯥꯍꯩ ꯅꯨꯡꯁꯤꯔꯒ ꯇꯣꯛꯀꯅꯤ ꯃꯔꯤ ꯃꯇꯥ ꯌꯨꯝꯗ ꯊꯨꯡꯂꯒꯅꯤ ꯁꯨꯕ ꯅꯣꯝꯕ ꯃꯌꯥꯏ ꯑꯣꯏꯅ ꯑꯗꯨꯃꯛ ꯀꯥꯟꯅꯕꯗꯤ ꯐꯪꯒꯅꯤ ꯑꯗꯨꯒ ꯇꯥꯡ 18ꯗꯒꯤꯅ ꯇꯥꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯨꯡ ꯏꯁꯩ ꯇꯧꯕ ꯀꯥꯟꯅꯒꯅꯤ ꯈꯨꯠꯁꯥꯒꯤ ꯊꯕꯛꯇ ꯆꯥꯎꯈꯠꯄ ꯉꯝꯒꯅꯤ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯎꯕ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯏ ꯑꯣꯏꯅ ꯐꯩ ꯑꯗꯨꯒ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯡ ꯅꯨꯡꯉꯥꯏꯔꯣꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ ꯑꯁꯨꯝꯅ ꯃꯔꯤꯁꯨꯕꯁꯤꯗꯤ ꯀꯔꯀꯠ ꯔꯥꯁꯤꯐꯣꯜ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯀꯔꯀꯠ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 13ꯗꯒꯤꯅ ꯇꯥꯡ 16 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯑꯅꯧꯕ ꯄꯥꯎ ꯇꯥꯒꯅꯤ ꯂꯥꯏꯔꯤꯛ ꯐꯣꯡꯒꯅꯤ ꯄꯨꯡ ꯏꯁꯩ ꯇꯧꯕ ꯀꯥꯟꯅꯒꯅꯤ
मीना चांबिगनी अदुगा लमदा चटपसु थोइना कायरोय मरी मतागी मतेंग सु पांगनी लोइना तांग 13 तगिना तांग 10 फावबगी मनुंग से फम होंदोंग जिन खरदि तौगनी इमुंग मनुंग सेमजिन साजिनगनी साना खोनाबगी थबक्ता मिंचत फंगनी मसा मसु फंगनी महैगी ओइनदि सरक सहिंग तौगनी अदुगा पाखंग लेसाबिगी ओइनदि मुक्नगनी मथंगदा सिंह राशि फॉल लौखसगे सिंह राशि फॉल की ओइना तांग 13 दगिना 13 फावबगी मनुंगदा सेल द कोक सागनी मसा मसुगी पाउ तागनी सुब नोम कानगनी कारबार सौखली फम होंदो होंजिन तौगनी अनौबो पाउ तागनी लमद चटप कायदे लोइनना तांग 13 तगिना 10 फावबगी मनुंगदा खुदसागी थबक्ता सेल फंगनी जगोई इसै तौबदा कानाबा फंगी वानोम सक्री थांगी मरी मता थोंगलगनी महैगी ओइनदि अकाइबा लेते अदुगा पाखंग लेसाबिगी ओइनदि मुक्नगनी मथंगदा लौखसगे कन्या राशिफल की ओइना तांग 13 दगिना 13 फावबगी मनुंगदा फन्नुना लेखिबा सेल लनथुम फंगनी अनौबो मरुप फंगी नुंगाइबा पाउ ताय वानोम माइ पाई लमदा चटप कायदे मसा मसु फंगनी अदुगा तांग 13 दगिना 10 फावबगी मनुंगदा कारबार सौखली खुदसा हैबगी थबक्ता मिंचत फंगनी लारिक फोंग ngамगनी अदुगा ईश्वर की थबक थोरम द पुकनिंग संगनी महै फजना सथगनी हक्चांगी थोइना कायबा लेदे अदुगा पाखंग लेसाबिगी ओइनदि थुंगनगनी मथंग द लौखसगे तुला राशि फॉल की ओइना तांग 13 दगिना 13 फावबगी मनुंगदा सेल मखोंग पानगनी निंगबगा थबक मानरोय इमुंगी मी सिंगा वखल फाउदोकनबो वाटकनी मरुप अफब तांगनी लमद चटप कायदे अदुगा तांग 13 तगिना 10 फावबगी मनुंगसिदि वनोम सक्री थांगनी मरी मता युमद थुंगलगनी सासनगी कारबार द सेल मांगनी लारिक फोंगनी महैगी ओइनदि निंगब थुंगदे अदुगा पाखंग लेसाबिगी ओइनदि मुक्नगनी मथंगसिदि वृश्चिक राशि फॉल लौखसगे वृश्चिक राशि फॉल की ओइना तांग 13 दगिना 13 फावबगी मनुंगदा सेल द कोक ngawgani मथौ चिनगनी अपाम यामगनी वनोम सक्री थांगनी सांगागी कारबार द सेल मांगनी पुंगसै तौब कानगनी लमद चटप कायदे इमुंग मनुंग वखल फाउनब वागनी तांग 13 तगिना 10 फावबगी मनुंगदा अनौब पाउ तागनी इमुंग मनुंग सेमजिन साजिनबा तौगनी तुंगी प्लान तौब ngамगनी मरी मतागी उपाय तौगनी महैगी ओइनदि निंगब थुंगब वाटली हक्सांगी ओइनदि ngak ख्वांग नुंगाइरोय पाखंग लेसाबिगी ओइनदि मुक्नगनी मथंगसिदि धनु राशि फॉल कुदोल तमजगे धनु राशि फॉल की ओइना तांग 13 दगिना 13 फावबगी मनुंगसे मथौ चिनगनी थौदोक यामगनी सुब नोम कानगनी मरी मता युमद लाकनी लीला ड्रामा येंब हाउ अथुम चाबा नुंगाइ थोकनी अदुगा तांग 13 तगिना 10 फावबगी मनुंगसे लमद चटप कायदे अनौबो पाउ तागनी कारबार द सेल मांगनी वनोम सक्री थांगनी पोसै लेप सिनगनी महैगी ओइनदि अकाइबा लेते अदुगा पाखंग लेसाबिगी ओइनदि हाइना सिंगनगनी मथंगदा मकर खुदोल तमजगे मकर राशि फॉल से तांग 13 दगिना 13 फावबगी मनुंगसे अनौब मरुप उनगनी मरुप मपांग गा साक्सा हिजानबा फंगनी पंदुन लेरेक सेल फंगनी लीला ड्रामा सानबा अमदि हिरम कयाद सेल फंगनी पुंगिसै तौब मिंचत फंगनी साना कोनबगी थबक सेल फंगी तांग 13 तगिना 10 फावबगी मनुंगदा लमद चटप कायदे अनौब मरी मता फंगी कारबार सेल मांगी महैगी ओइनदि मयाय ओइ पाखंग लेसाबिगी ओइनदि मुक्नगनी थंगसिदि कुंभ राशि फॉल लौखसगे कुंभ राशि फॉल की ओइना तांग 13 दगिना 13 फावबगी मनुंगसे लमद चटप कायदे लारिक फोंगी लेखाइगी थबक थोरमद पुकनिंग संगी फम होंगी वनोम सक्री थांगी मीन कलई अदुगा तांग 13 तगिना 10 फावबगी मनुंगसे मरी मता युमद थुंगलगनी लमतु येंब चटली सेल मखोंग क्वाली अनौब पोसै लेसली हक्चांगी ओइनदि नुंगाइते महैगी ओइनदि मयाय ओइ अदुगा पाखंग लेसाबिगी ओइनदि हाइना सिंगनगनी
असुमना ngasi November ki tang 13 Children Day numit asidagi hogduna lakadoriba November ki tang 10 fawbagi oina thamjariba sayol gi rasifol asigi iro hetloibada Mina rasifol kudol tamjage Mina rasifol gi oina tang 13 dagina 13 fawbagi manungda lamda satpa kaide anouba plan tawba pamgani nungaiba paw tagani mathau singani karbar saukhali pungsei tawba mingchat fangi aduga tang 13 dagina ngakpigani tang 13 dagina tang 10 fawbagi manungda anouba marup fangi wanomba wahai nuksiraga toi potsai lepsili kutsagi thabakta saukhali mahigi oinadi ningba thungba wali aduga pakhang lisabigi oinadi haina singnagani asumna thamjariba sayolgi rasifol asi matang aswaida tension jabagi tanjado lojage mayamna sayol khudingi thamjariba rasifol asida thamjarakpa rasifol khudimak mapung phana tabiduna amadi isa isagi phongdok ningba comment phongdok pirakpagi damak ngamkhailena thagasari loinena ngasigi rasifol asisu loiba phawa miyeng tabiba amadi tabibagi damak ngamkhailena thagasaba phongdok sari haiba wafam bi thamjaraga punamakpu amuka sona kaina nabu yathing nijage pinabirasi kanglai fakna yaifare